leikhidraba Koireng luchingba UNLF MPA gi captain chiromcha chirom rovindro gi hakchang leirol chankhre chahi asigi January 23 tagi horaga KNAV amadi Indian Force ki apunba force ka khut thoknaba hokhi January 13 da Manipur amadi Myanmar ga tainaba border pillar 82 amadi 83 gi marakta nungthil pung ama makhairom tarakpa adu waida leikhidraba captain chiromcha na luchingduna patrolling satpada hanadaki lumlaga leramba Indian Army amadi KNAV gi afaba makhal ke khulai sizinaduna ambush toropada leikidabani hairi ngasi mahaki poknafam lamdam mayang Imphal da leiba N Tomso Higher Secondary School gi ground da haikat laikat tamduna ikai khumna botki toromadu da miyoi cha kya na sarya ki mafam adu da miyam na lei sukatuna ikai khumna bot utlaba matung miyam gi oiba khongsat ama mayang Imphal gi akoiba da chatlaba matung leirol chankhre leikhidraba captain chiromcha atopaming chirom rovindro mayang Imphal thana awang lekai da leiba chirom gunindro amadi chirom ongbi memsa ki ohum suba mapari ni Kumzali singa makasamapan matmat. Chankhre pas pagi. Show